ngasi phongkhiba tungan bu Manipuri sifung singdigi maruibi ipausing myamna thamjagi ahanbada ireiba pauksi digi atin pangtang hana myamna thamjaramge halenga setpi Hollywood star Jennifer Aniston gi Anouba Film Murder mystery ani haiba asi ngasi singthane oiba mongna India ka yamna mari leinabani haina launari Friends ki actor aduna Netflix na puthokpa movie edu Indian ama luhongbagi tangkakta saknairaba Manish Malhotra ki design tauba halenga ama setpogani streaming platform aduna movie edu gi trailer hokipning tukaba numiki numidangna sandokhi maduda Jennifer India gi luhongbagi tharom amada kaina senabi ama oina saruk yabuki designer Manish Malhotra gi kangbuna phungdurokpagi matangda Hollywood ki maming lerava custom designer Devara Megaguirna Ivory Masugi Sikan Kari Halenga luhongbagi sin aduda sizinanaba khanki hairensu pausna makhatana phungdurakli atopa pawamana hingkhigadra wadaba saduna New Khunaugi imungkya lairabagi saithengna khamthengna awaba mayuknare Indo-Myanmar border town Morigi ward number 9 New Khunau Kudum Pam Lekai da leiba imung kaya leita lairagi saithengna khamthengna awaba mayuknare Lekai sida leiba yung kya hainingai leitana phibam sadaba mongna leiri nong khajitang subuga yum kya nong yudunu imungi mi singda awaba kaya mayuknari adubu yum nong yurabasu khamthengna lairabana maramoiraga makoi masagi yum sing semjin sejinbagi tabak paikhatpa ngamdri India government lewa sida mayum makai ningthina leijadraba lairabagi pankai makhada leiba imung singi yum sanaba sako thorangi scheme kya paikhatlabasu lekai sidadi yauksinbagi mamitadri Kaudum Pam Lekai gi mi kya na makhoina wan hingliba punsi mahinga sida Manipur government na mapi mapau moina miyeng sangbiyu haina puning singsilakli Lekai sigi mi mana pauksi sida phungdorakpada COVID-19 pandemic na laktringai mamang lekai sigi mi ayamba namphalong kaithelgi posai hondo hunjin tawdun hinglami amasum imung punarami adu COVID-19 laina laisa sandoraba matung Indo-Myanmar border trade lepkhibadagi haujikti makoi thabuk sufam nompham leitabagi awaba mayamnare nomogi lairabagi saithengda haujikti aikhoi koktu khud hapnare haiki Mori haidiba mafam asi lau upamsu leite Myanmar gi manungna sangduna nga phaba satpasu matam phattabana akiba phaunare hauji makoi More town manungda aphang thabak suraga yamna wana punsi hingli haina makha tarakhi makasa tharak poina to pamapalam gi pau khrana Ukraine F-16 fighter jet pinaba taksin ba taraga su President Joe Biden na fighter jet makal CP bi wafam leite phungdokre Ukraine F-16 fighter jet pinaba taksin khiba taraga su US President Joe Biden na fighter jet makal CP bi wafam leite haina phungdokre haukiba sayol Ukraine US amadi Germany dagi Abram amadi Leopard tank piraklagani laukthokraba matung tarakpada fighter jet makal CP na bataksilakibani Ukraine Defense Minister gi advisor Yuri sakna phongdokhiba wap mamada mathangi leiriba asauba apanba si fighter jet launabagi matangni Joe Biden gi mekedi gi F-16 fighter jet sing PB wapam leiti haina phongdoktringai mangoinana Ukraine gi President Volodymyr Zelensky na haikibada Maki lebakna Russia na hanma naidana satharaklibi attack ama mayuknaduna leiri Ukraine gi nongpok thangba lamdam gi sarukta maru oina landabagi thawong singa si hena kan khalaklibani haukiba sayol Germany amadi US na Ukraine da heavy tanks sing piragane hena lauthokibani Ukraine gi nongpok thangba Donetsk province ki Russia na control toriba lamgi sarukta leiriba administrators Danish police na haikibada Russia gi lanmi singa sina Buhaleder tamna sangsilakli Ukraine Mariinka amadi Buhaleder control tawduna leiri Russia na satharibi attack tawgi thawdok singa si yamna kanchilakpa amadi oidi haina Ukraine gi military analyst Olehana phongdokre masida Ukraine gi mekedi gi haidibana Blaho data ne amadi Buhaleder satharakhibi attack ama maipakna takthopngamkhre Ukraine President Zelensky na makhatana haikibida Russia na lewas gi nongpok thangba lamdangi sarukta attack satharakpa si makogi lanmi gi mekeda paksan amadi misimina tokle Russia na di masigi damakta laman khumba pamlamngani laman khumbasu haure haina Zelensky warolo du haiki haukiba pungkun gi marigi matamasi gi manungda Russia gi lanmi sina Bakhmut sector da lariba settlement kya amada bomb top kapsin dun attack tokhi haina Ukrainian army gi staff amana phongdoki hairi
Kremlin gi spokesman oidiba Dmitry Peskov na haikibida Western gi lebak sing na Ukraine khusu khulai sing supply toriba sina conflict asid NATO gi lebak sing na yaushilak gi sanga si hengalakli masi oiduna su Russia na sathariba landa asida ohong bumake amada lakhan mangamloi hansu paus ta phungdokhi makasa tharak poina to papa mana Myanmar junta na election pangthokpan hingsai goeba thawong sing hengat hangani Haukibasay animuki mamang na Myanmar military na Aung San Suu Kyi civilian government sing thukraba matung tarakpada laibas di hingsai goeba thawong sing sathaduna lakliba sera sida military junta na satliba saye sida election pangthoknanaba thawrang sathariba sina hingsai goeba thawong sing hengat hangani haina United Nations Special Envoy gi mekedi gi phongdokre Myanmar gi military junta na satharakliba election pangthoknabagi thawrang ase hingsai goeba thawong sing thokadaba oibana international community na amata oina pulaga thengnaminabagi tangai padaba leidi English ngani kungi election da Aung San Suu Kyi gi National League for Democracy NLD na paksana mai pakibi election adu namthak tawi haina maral shiroduna military junta na Aung San Suu Kyi na lusingba government adu singthukibani military junta na January thada loigadoriba mafam matam sida state of emergency thamkhre masigi matung tarakpada constitution ki state authority singna nahonana election pangthoknabagi thawrang asi satharakhibani military gi lenga makhada election pangthokpa haibasi hingsai goeba thawongni thawong sing hengat hanba amadi conflict hena pakthok sakthok halakpaga loinana democracy hanjin hanana bu honabada hena khudong sadaba mayoknabaga loinana tangdu laitaba phibam ama lehanana bu honabada akaiba lakhangani haina UN gi special envoy Leonel Hazer na pikibi statement amada su phongdorakli maang international community bu Myanmar gi military junta na election pangthoknaba thawrang sathariba si thingnanaba puna honna hanningbigi wafam sa takshili United States na phongdokhibida hawjuk leidiba phibam masida Myanmar gi military junta na election pangthokpai basi yamni ikai ningai ni Myanmar gi military junta ga nakna tinariba Russia na de election pangthokpada sawgali haidi UN gi Secretary General Antonio Guterres ki spokesman haikibida Myanmar gi military junta na election pangthoknaba thawrang satharkibasi nungnang mapui hawjuk leba sida military junta na mi phaba kian bamadi political civil society actor amari journalist singbu harassment pibigi thawong sing sathaduna lakpi Myanmar gi lairiba miyambu karigumba condition amata yaudana mikhalda maning makhatamna bo thada hanabagi political gi lairiba adhikar adu pifam thoi adubu hawjuk military junta na election pangthokani thawrang ni basi lebas gi tangdu laitaba phibamda akai ba thokangani haideni su pausina makhatana palakli Lushila poina to papaw Pakistan gi Moscow da bom pukhakibagi thawduk sikhiba miyoi masing sama sukre Pakistan gi Peshawar leiba mox bom pukhakibagi thawduk sikhiba miyoi masing sama sukre haina official report amagi matungina phongdokli Pakistan gi itihas ta khwaidagi sathibu oina satharakiba attack asi security gi asoiba leibidagi ni haina Pakistan gi government gi mekaidagi su yajakre mox aduda lining ba miyoi sahumlom Hienbana lai kurumna ringai matamgi manungda suicide bombing adu satharakibani rescue workers na yumgi ate akai maraktagi miyoi kya nan sinduna lairibadu lautokhi Peshawar police chief Muhammad Izaz Khan ki borol matung inadi mox aduda nungti numit khudingi oina miyoi sahum romdagi samri rom phawbada lai kurumbagi punduna lakhi Khyber Pakhtum Khawagi caretaker chief minister Muhammad Azam Khan su sathibe attack adugi yenglaga nongma numit suppa ama awaba phongdokani lapthokre amadi zati gi phiral province asida half mast singthagani suhari Pakistan Talibani commander Sarbakar Muhammad Ningthokaba numita phongdoki buapa madur attack adu makoina angthokpani haina claim dokhi Pakistan gi Talibani spokesperson oiriba Muhammad Kharsni nadi makoigi police da mox seminary amadi religious pressure na singda target tau haibagi police leite haina spouse na phongdorakli marasida UN gi chief Antonio Guterres na phongdokiba wapam mamada mox sa tharkiba suicide bombing adu akan mamona kanem tawi ningthokaba numita Pakistan gi mox amada sa tharkiba suicide bombing gi thawdo da victim oikraba miyoi sing adu gi imung manung gi awaba UN gi chief Antonio Guterres na saru yari haiden spouse na makata na phongdorakli hawsiko na di miyam pawk simatang asay lusinjarage mas miyam pun ano update ngamin si